ꯍꯌꯦꯡꯒꯤꯗꯃꯛ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯃꯤꯇꯩꯒꯤ ꯑꯄꯨꯟꯕ ꯐꯤꯔꯦꯞ ꯍꯥꯏꯕ ꯊꯤꯝꯗ ꯋꯥꯔꯜ ꯃꯤꯇꯩ ꯀꯥꯎꯟꯁꯤꯜꯅ ꯁꯤꯟꯗꯨꯅ 5ꯁꯨꯕ ꯄ꯭ꯂꯤꯅꯔꯤ ꯁꯦꯁꯟ ꯗꯤꯁꯦꯝꯕꯔ 12ꯗ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯔꯤ ꯂꯥꯏꯃꯌꯨꯝ ꯕꯤꯖꯤꯌꯥ ꯋꯥꯔꯜ ꯃꯤꯇꯩ ꯀꯥꯎꯟꯁꯤꯜ WMC ꯗꯦꯜꯂꯤ ꯌꯨꯅꯤꯠꯀꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯐꯣꯡꯗꯣꯔꯛꯄꯗ ꯃꯣꯏꯔꯥꯡꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯊꯧꯔꯝ ꯑꯁꯤ WMCꯒꯤ ꯃꯦꯝꯕꯔꯁꯤꯡꯅ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯇꯧꯗꯨꯅ ꯄꯥꯡꯊꯣꯛꯀꯗꯕ ꯊꯧꯔꯝ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯅꯗꯨꯅ ꯃꯄꯨꯡ ꯐꯥꯅ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯃꯤꯟꯅꯁꯤ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯁꯔꯨꯛ ꯌꯥꯕꯤꯅꯕꯁꯨ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯂꯥꯛꯂꯤꯕ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 12 ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯋꯥꯔꯜ ꯃꯤꯇꯩ ꯀꯥꯎꯟꯁꯤꯜꯅ 5th ꯄ꯭ꯂꯦꯅꯔꯤ ꯁꯦꯁꯟ ꯃꯣꯏꯔꯥꯡ ꯃꯅꯤꯄꯨꯔꯗ ꯄꯥꯡꯊꯣꯛꯆꯒꯅꯤ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤꯒꯤ ꯊꯤꯝꯗꯤ ꯍꯌꯦꯡꯒꯤꯗꯃꯛ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯃꯤꯇꯩꯒꯤ ꯑꯄꯨꯟꯕ ꯐꯤꯔꯦꯞ ꯊꯧꯔꯝ ꯑꯁꯤ WMCꯒꯤ ꯃꯦꯝꯕꯔꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯥꯒꯤ ꯉꯝꯖꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯇꯧꯔꯒ ꯄꯥꯡꯊꯣꯛꯆꯕꯅꯤ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯏꯆꯤꯜ ꯏꯅꯥꯎ ꯑꯣꯖꯥ ꯂꯥꯏ ꯒꯨꯔꯨ ꯃꯌꯥꯝꯅ ꯂꯦꯡꯕꯤꯔꯛꯇꯨꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯑꯃꯗꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯤꯕꯤꯗꯨꯅ ꯊꯧꯔꯝ ꯑꯁꯤ ꯃꯄꯨꯡ ꯐꯥꯅꯕ ꯍꯣꯠꯅꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯨꯅ WMCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯜꯂꯨꯛꯆꯔꯤ ꯍꯌꯦꯡꯒꯤꯗꯃꯛ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯃꯤꯇꯩꯒꯤ ꯑꯄꯨꯟꯕ ꯐꯤꯔꯦꯞ ꯍꯥꯏꯕ ꯊꯤꯝꯗ ꯋꯥꯔꯜ ꯃꯤꯇꯩ ꯀꯥꯎꯟꯁꯤꯜꯅ ꯁꯤꯟꯗꯨꯅ 5ꯁꯨꯕ ꯄ꯭ꯂꯤꯅꯔꯤ ꯁꯦꯁꯟ ꯗꯤꯁꯦꯝꯕꯔ 12ꯗ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯔꯤ ꯂꯥꯏꯃꯌꯨꯝ ꯕꯤꯖꯤꯌꯥ ꯋꯥꯔꯜ MITEI Council WMC Delhi Unitki mahut sinduna fongdorakpada Moirangda pangthukadawriba thoram asi WMC gi members singna contribution tawduna pangthukadaba thoram hariba thoram asida Leibak miyamnasu angamba mating tawnaduna mapung fana thoram asi pangthokminasi amadi Leibak miyamna saruk yabinabasu apil tawrakli Lakleba December ki tang 12 thangja numita World MITEI Council na 5th plenary session Moirang Manipur da pangthokjagani hariba thoram asi ki theme di hayengi damak malemda leiriba mitai ki apunba phire thoram asi WMC ki members singi maikai dagi magi ngamjaba contribution tawraga pangthokjabani hariba thoram asi da ichilinao oja lai guru mayamna lengbirakduna saruk yabiu amadi angamba mating pibiduna thoram asi mapung phana ba hotnaminarasi haiduna WMC ki maikai dagi nolukchari